Matam kuina khunja singna lambi sembi naba haiduna JSC fawba semduna khongjan changsilakliba asiga mari lainana ngasi Manipur Pradesh ki General Secretary K Sarat Kumar Singhana Jiribam ki Vidyanagar Lamlen Khun Harinagar amadi Uchathol gi khunja singal loinana lambi gi phivam yengsinkre Khongchit aduga mari lainana BJP Manipur Pradesh ki General Secretary K Sarat Kumar na hai Chief Minister amadi Work Minister gi mityeng makada Praja miyambu lambi thongna maram oiduna awaba mayoknadanaba pukning thaugatningai oiba mawongda lambi semba horakpa asida Chief Minister amadi Work Minister bu thagatpa phongdorakli Asi lagi hoba tamsangna ngang mari mangana punba Vidyanagar Harinagar Uchathol Lamlen Khul Alipur hariba khun mari mangasina tangfam oidin chalam lambi si tamsangna atan leirmadagi kai khumna jere Manipur ki Chief Minister lenga asil Singapore lamadi mahakalunina Council of Minister yawliba kai khumna jeriba Honorable Minister Works Govindas Konthojam anigi mideng makhada Jiribam praja singna wari haidana lawam khak tholokpa matamda aigi praja sing waba yadi haidana uning thagoningai mongda lambi semba thu matamda hobiba loinena praja miyamna thengnariba awaba du koknanabagi damakta asingba khongjang yam khongje liana changthin berkui damakta Manipur ki kai khumna jeriba Chief Minister amadi Works Minister duga Council of Minister yawriba Minister punamak Bharatiya Janata Party ki lenga asigi sigumba yamna action oriented oiba anu puning thagoningai oiba awong asibu Jiribam ki praja moina hakna haki maigi degi Manipur ki Chief Minister amadi lenga asibu hanhana agatchari Nakalamaromda JSC ki Chairperson PH Manteswari Debina matam kuinadagi lambi asigi matangda sembinaba haijaduna laklaba matung ngasi Manipur ki Chief Minister amadi PWD Minister na lambi asi quality laina black topping thaduna semlagani haina thazaba pirakpada harauba amadi thagatpa phongdorakhi Ekoina matam kuina dagi lekai mari habadi Uchathol Harinagar Vidyanagar Lamlen Khun hariba lekai mari asina matam kuina dagi phatraba lambi asi sembiu haina lakpa du ngasidi ekoi honorable CM amadi honorable PWD Minister gi lamjing makhada asigumba lambi asi matik chana haidi quality laina black topping tawduna sembiragani haibagi thajaba du leiba amadi semba su horabanina ekoi asigumba honorable CM amadi honorable PWD Minister gi makhanda thagatba phongdokjari amadi lekai gi miyam chingnasu harauba du phongdokjari haina thamjari